Maroiba Pau. Lamphel Pharmacy Mamangda Bom Ama Thamjilamle. Amadi RIMS ki X-ray technician Samarendra bu suspend tauba yaning de haina phongdokre. Krimjari DEEPA SHAMURAILATPAM da Pony Prime Time News Pizari Hauzik Pausandok da Pizari Ngasi Ayuk Imphal West Police Station na konba Kombirai Kaithel Lambida Leiba Lamphel Pharmacy ki mamang maktada sakhangdaba singna bom thamjilamle. Manipur Police Bomb Detection and Disposal Squad BDDS na asoi angam yaudana defuse tawraba tungda pokhaihankre. Thodok thofam dagi fangba paugi matung inna ngasi ayuk Lamphel Pharmacy da dukan famba yauba Lairen Lakpam Ramandip kauba mioi amana dukan hangba lakpada dukan adugi mamangda amuba machugi polythene amana yomba sangong kauta ama leirambadagi mahakna hangdoklaga yenglubada kauta adugi manungda mobile phone ama urakpadagi chingnaduna pharmacy adugi mapu hawaibam Jai Chandrada paupiduna police kauki Pau adu hek fangbaga loinana Imphal West Police Station gi team ama laktuna posak adu yengsilaba tungda bom oiramba yai chingnabadagi mafam adugi akoibada leiba myoising tanthokpaga loinana pungkhara lambi thingjinduna thamlaba matungda Manipur Police Bomb Detection and Disposal Squad BDDS ki expert team kauduna bom adu ayuki pung 8:30 taba matamda defuse tawkibani Loinana bom thamjilambagi thodok asi NRF hairiba lalholup asina plan tawbani haina claim tawrakre hairi Numit kharanigi mamangda RIMS ta Fundrai Mayum Abdullah Kauba patient party amagi miyoi amana pikraba wafam amagi damak ngapigani pikraba wafam amagi damak achoba leiba wathuk oiba yaba wangang ngangba thawongbu yaningdaba otuna Ngasi Nambolda Development Protection and United Voluntary Organization Nambol apunba nupi luf amadi Lemram Yaifal Lamjing luf ki maikaidagi wafam khara sengdopagi matangda paugi mifam ama pangthokre mifam aduda loop sing asigi wangangloi lamjing bana phongdokhibada Abdullah da kana amatana khut thakide X-ray kaptabagi matangda wafam khara ngangnarakpada miyam marakta inna khotnaba tawbada floor adu Nanbadagi tubada sokibani haiki Mahakna makhatana haikibada Abdullah Miyamgi luchingba amani haina aikoina lawi adubu tapna ingna leader ama oibagi mawongda X-ray technician Samarendra bu bhag tahalaga thabak toramlabadi pelamgani amasung thagatlamgani adudi nattadana mabu maral siba yaningde RIMS ta maram chadana irang kaya thokiba misi mina kaya thokibadadi miyoi ama fawba suspend tawkidri aduga matu sonba michang leijadaba miyoi da suspend tawba yaningde numit mangani gi manungda mabu mahausa Mathok Tohandrabadi organization Singi Maikaidagi Khongjang Kaya Changsinnaba Sem Sare Haiki. Ngasi wawda Manipur leriba tonga jati punamakse akhoi sa manana magi tokhom tokba duty do tokdon lai maidei pangani haraga mana ngasi wawda X-ray kapi da laite mahana koi communal line da pusanga kanda adu gumba leader mana adu maina haiba taragadi maduda pangun community singna adu maidei community singna hek tawa tamda leader mana haimu tamdadi asumoi khala kanda communal koi ba tension Opia adu ba wakun kaya ama thamjira se tasena organization di maidei tasena yamna laiba tibat odo mani kari damakta haiba matu sonba Samendra bu damakta suspend tawdorima maramasina atu matamda RIMS authority na masi revoke tawdor targadi organization maidei akanba yang tuna changchang gani yang numit mangani bu manungda magi suspension revoke tawdorni haibse organization maidei thamjari Social Standard Club Khurai Nandaibam Laikai na Sinduna Kunithui Suba Lamyanba Arambam Samarendra Laikidabagi Palan Thoram Mahaki Aroiba Yahib Tankiba Club Asigi Complex ta Pangthokre Mahaki Mafamda minute ani tumina leptuna awaba phongdokpaga loinana Lamyanba na Iramdam da maming leiraba isai chai krengasi nangi labukta nacha singi ikhengna haiba isai adusu saktuna mahaki mafamda kachaki ngasigi thoramadu da khurai nandaibam lekai gi pradhan yumnam chitra devi SSC Club ki vice president ranbala thokchom SSC ki advisor salam ibo bishop
All Manipur Reformation Development Association gi Thokchom Ramani amadi Amkil gi President Laurembam Nganbina athoiba michung lensing oina saruk yaki. Thoramaduga mari lainana theater artist W Sana Mangangna phongdokibada lamyanba Arambam Samarendra Manipur gi apunba saktam ama sagatpa pamjaramba misakamani. Mahak sagolban maino leirakta poki piklingaidagi hauna leibaki-damak thabak tawba horaki. Film da, theater da, drama da amadi ayiba ama oinasu magi magul saithabagi loiba nairaroi. Adubu khangawdana Englishing ani da khurai nandeibam laikai asimaktada sakhangdaba singna nomaina kaptuna aroiba yahib tanki. Mafam asida chahi khudingi ozas nings ngakpigani oza asigi ningsing thoram pangthoktuna lakli. Handakki asina kunithoi suba mahak laikidabagi ningsing thoramni haina phongdokhi. Se apun ba kunai ma oina na bai damakta kunsin ba hadi mane ma masiem na bagi damakta yang kana hona zaramba adu ba ozani adu bo ozana kogi insu sing ani sidadi hadi mafam madam sadana kana na kamaina tawino khot ino haiba kari mata khangba ngam dabida ozagi aroi ba yahip se koi grai nandabam laikai aduga social standard club ki sigi mafam sida ozagi aroi ba yahip tan gibani aduga ozana laikhijabagi matungda koi sigi social standard club si koi ozagi haidi katpirak pani haidare ko adu sumaina Zabani aduga ozadi haidi hiram amatangda hainingai leite magi film da oisunu theater da oisunu sumang la da oisunu aduga apunba ko gi chingmi tami proof se punsena na laina bo hona bada achauka thodang noromba adugumba ma Patriotic Writers Forum PAWF Manipur na sinduna Arambam Samarendra laikidabagi kunithoi suba ningsing thoram Major Khulda leiba Manipur Press Club ta pangthokre. Ngasigi thoram aduda Film Forum Manipur gi Chairman Laimayum Surjakanta Sharma, Patriotic Writers Forum PAWF Manipur, Patron Member PAWF Manipur Dr. S. Manauton Singh amadi Patriotic Writers Forum PAWF Tripura Branch ki President Guru Mayum Biplab Sharma su sarukyaki. PAWF ki Secretary Rakesh Nauremna ngasigi June gi tang tara asi Manipur gi itihas ta kangomlaroi daba numit amani. Ing kumza lising ani gi June tara dani Arambam Samarendra na thoram ama yauringaida sakangdaba singna nomaina kaptuna hathibani. Mahal laikhidababu chahi khudingi ningsingduna lakli. Handaki asina kunithoi suba lamyanba asigi ningsing palanni haina phongdokhi. Mahakna makha taraduna lamyanba asigi maithong aduki matik yami. Mahakumba lamdam asigi tanglaba lan ama Khangu thakta longkhiba asimak thamoi sopa fawi ngasigi thauramasi Manipur film gi lamyanba script writer Arambam Samarendra haiba theme asida sinjabani haina phongdokhi mahakna makha taraduna lamyanba asi tongan ba mitengda yengba yai adubu ngasi pangthokliba thauramasi film gi lamyanba ama oibagi mitengdani ngasigi thoramaduga mari lainana saireng saidinaba amasu pangthokki Manipur gi mafam manga da lamyanba irawat ki mitam manga amasu khingani haina phongdokki kumjali singani gi jungi chechat tara staida Manipur gi film gi lamyanba script writer Aramum Samarendra theater gi shumang kumai gi amadi tonga art form kaya amagi lamyanba dugumba mishat ama mana thoram ama pangthoi ngai matam da sakhang da singi nongmai bulina palaga lei khidaba nimit asa yamna thamul sopa dugumba amakh mahagasi tonga toma mai thong yam badu mamisa ma oina ko observe tawji ngasi Patriotic Writers Forum Manipur na koi mafam manida ma ko observe tawi ahan basi ayuki pung mafan gamina nimfu nga taba matamda lamlai assembly constituency ki manung chanbadu manung sikol pakta Patriotic Writers Forum Manipur di pak film na khinja khiba ma ki samendagi mitamda haikalekat tambagi thoram pangthoruba matung Manipur Press Club ta pung 13 makhai ta hours te dekna pangthok chariba thoram asigi mabuga pandam sina ekoi Aramum Samarendra gi magi saitha jaba duma sereng sedinabana mapung ga thoram aduga mahaki maramda khannaninaba sina mapung ga thoram oijabana Mission Organic Value Chain Development for Northeastern Region MOVC DNER gi makhada farmer listing tareta
direct benefit transfer tokre ngasi new secretariat laiba agri minister officer chamber da pangthokpa direct benefit transfer loans tobagi thoromda agriculture minister thongam bisojit na haikibada ngasi BJP lenga kasina laumi singda kanaba kaya piduna lakli ngasi su farmer listing taret ki masa masa gi account da punna lupa crore taret listing marifutara taret lising yankhai yawanki Chahi khudingi laumi singi har fangdabagi awaba leiramba adusu handaktagidi amatal helaroi urea kg yankhai gi bekta lupa chaniga humfutaret asi sarkar gi arepa mamalni kanagumbana lona mamal asidagi hena yonba thingnarabadi laumi singnasu leibiganu madugi mahuta ekhoida complaint tawbirau maduda sarkar gi officers sing chenaram labadi khudakta action lawgani haina fongdokhi koi mayam thuna koi smam gi oiba koi mechanization gi leiba problem jingchu yanthuna bagi sem sarga leire maduna koi 100 days gi program gi manung da 20 tang kun bak manung da tawna ba haiduna aduna farmers sing da koi pibe aba state ki sarkar de hena akoina attractive oiba akoi attraction pe haningi pramagi site ki jo akoina bijari si maina maram de koi Bharatiya Janata Party ahamba sarkar gi ani loiraba matungda ani suba sarkar lakpu matamda aikhogi manifesto da aikoina hapki madudi karino ha matamda aikhogi leiriba farmers da lising taruk piramba adu akogi kisan saman nidhi yojana ge makhada lising taruk 2000 piramba je aikogi leiriba state sarkana farmers gi damakta yenge harakanda aikoina lupa lising ani ma hawalaga akogi fourth installment pibagi decision lawkibido akoi cabinet memo semalore cabinet ta pukhalagani handaki adu lon madu pass tawre hakanda farmers da mari suba akoi installment dos bharat sarkana pibana ahumni akoi state sarkana farmer gi damakta paisa le su leitraga su haidana pibje masima akoi farmers ni hena thar bibum thoi haibasima ai farmer punamakta ai haijari ngasi arambam somarendro gi kunithoi suba laikidabagi ningsing thoram samupunbi kaichal community hall da jury development organization JDO jiri ima maira paibi apunbalu jimpal all jiribam students union amsu coalition against drug and alcohol kada jiribam amadi paripuri athoba ningsing luf na sinduna pangthokre Thoromaduda United Committee Manipur ki Vice President YK Dhiren Maitai, Jury Development Organization ki President Nomaitem Sadananda Maitai, Retired Assistant Professor Jury College ki CH Komol Singh, Assistant Professor Jury College ki L Jaminikanta Singh, JDO ki Founder Advisor S Lal Mani Maitai Amadi, Jimpal ki President Atom Asangbi Devi na Chief Guest President Amadi Guest of Honor Oina Sarugyaki. Thoramasiga Mari Lenana, UCM gi Manipur ki President YK Dhiren Maitaina, A Somarendro Hariba Lamyanba Asi, Leibak Asibu Manglom da Changsinaba Hotnarambada, Miyoi Amani, Mahakna Political Education, Sport, Sahitya, Agriculture, Asida Natana, Hiram Kuding da Miamgi Damakta Khanba, Mi Amasuni, Loinana Mahakna Nupi Singbu Awang Batakta Khatnaba, Hotnarami Haina Fongdoki. JDO ki President N Sadananda Maitaina A Somarendro asi Manipur ki saktam ngakpa amadi apunba ama oina leiba pamjaba miyoi ni haina fungdoki amaromda jiribam da go to village 2.0 gi thoramda CMN Birena laktuna JT Road semlagani hairam laba lambi asi ngasi fauba sembide lambi asi ki fibam asi haujikti achauba kongkayana lambi chatfam khangdabadagi awaba praja singna mayoknari haina pendaba wafam kaya su fungdoki activities Kunithoi Suba Arambam Somarendro Laikidabagi Thoram Pangthokre ngasi Assam Manipur Maira Paibi Apunbaluf Ampal Mayai Loshanga Sinkiba Thoramadуда Ampal gi President Thangjam Sanathoi Devi Nausekwam Thabalai Devi Thangjam Rosen President MYFA na Dai Safamki Thoronga Mari Lenana Laurembam Chamabati Ngakpigani Laurembam Champabati na Arambam Somarendragi Punsida Myamgi Apunba Amadi Mathauna Leina Ima Leibaki Damakta Toramba Thabak Thoram Singi Matangda Haiki Thoronga Mari Lenana Arambam Somarendragi Mitamda Hirang Leirang Katuna Minute Ani Tumina Leptuna Nuaitaba Fongdoki
Matang asta break amatang longminasi. Breaking matung da taram na okjari. Myoiba khunai da kharada orabasu kana hongnaba haiduna 69 Battalion CRPF na IGP CRPF MNN sector gi makada blood donation camp ama ngasi Mantri Pukri da leiba 69 Battalion CRPF ki headquarter da RIMS ki medical team ama ga kusanaduna pangthokre. Tormadu da unit asigi officer amadi Jawan Singh yauna chaurakna personal humfurom na 69 Battalion CRPF ki commandant Bajrang Lal gi meeting makada EPK. Tormadu da Imphal East ki Deputy Commissioner Daina Devi na Chief Case amadi Second MR ki Commandant Victoria amasung RIMS ki medical team Dr. Virandha Sharma na special guest oina Tormadu da saruk yaki. Ngasigi EP bagi Tormadu da Jawan amadi officer sing na thawai yaubadu uraga Second MR ki Commandant Victoria su EPK. 69 Battalion CRPF ki Commandant Bajrang Lal na Tormadu da saruk yaki ba singbu thagat pa phongdok paga loinana Manipur gi praja singi chawkhatnaba amadi yaifanaba asigumba thorom kaya makhata na simkigani haina su phongdoki. Jiribam district ki lambi ayamba chathok chasinda khudong thiningai oiba lambi oirakli. Jiribam district ki maru oiriba helipad district hospital Ningsingkhul amadi Uchathol Harinagar Vidyanagar Ningsingkhun amadi Aglipur khul manga fauduna chatliba Vidyanagar Harinagar gi lambi matam kya gi mamangdagi sembinaba haijaduna laktabasu ngasi faubo mari leinaba authorities singna sembiduna Khunja Singna Penadre. Hairiba lambi asi thasi ki tang kun faubagi manungda semba haudrabadi lambi tingjanba yauna khongjang kaya changsilagani haina Khunja Singna paumi singda phongdokre. Hiramasida Harinagar gi Merapaibi Takelamba Mukta Khombi Devina maru oina helipad chatliba lambi asi asuki matik fatre. Lambi asi athuba matamda lengakna miting jangbiraktrabadi lambi asi thingzilagani maram asina athuba matamda yengsinbiyo haina Harinagar praja miyam lengaki pukning chingsanjari haina phongdokhi. Hꯧji akoina leiriba mafam asi lambi si jamna khudong chadaba haibabu hainingai leiteno khudong chadre government gi school da tamjariba chhatra myam che school chatre lambi sina maram oiraga thungup tongba yadre monja tongba yadre maram aduna school chattaba haiba che angang sing che mangbagi saruk ama oireibani aduna tuba matamda government na
ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯔꯤꯅꯒꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯕꯤꯗ꯭ꯌꯥꯅꯒꯔ ꯍꯔꯤꯅꯒꯔ ꯆꯥꯊꯣꯟ ꯅꯤꯡꯁꯤꯡꯈꯨꯜ ꯍꯥꯏꯔꯤꯕ ꯂꯥꯛꯏꯕ ꯂꯦꯡꯉꯛꯏꯕ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ Harinagar Mangal Club ki President Chiglemba Khumana Hiramasiga Mari Lenana Harinagar gi lambi asi yamna maru oiba District Hospital helipad amadi ningsing khun fauduna chatnariba lambi ni lambi asigi fibam noma gi sokchillakpa asida khunjam yamna pelaktabadagi kayar khaizaduna laklabasu hojik fauba thabak oina paikhalakaba asi yamna nungaitaba fawi haina fongdokhi Mahakna makha taraduna nong churakpa matamda mahairoi sing amadi nongmagi suraga chajariba singna chathok chasinda awaba kayamayok nari maram asina thasigi tangkun faubagi manungda lambi sembidrabadi khongjang kaya changsilagani haina haiki lambi asida koigi jibangi oiba sports complex helipad service aduga hospital na chingba maru oiba mafum kaya laibana ekoi lambi asigi phibam asi aduki machik falakta asida laikai sida lairiba khunja singna pelakta badagi ngasi paliba sarkar asida koi kholau kya mamangdagi hanna laujaga basu hojik phawda aduga mari leinana thabak amta paikhat pirakta basi koi aduki mati nuai taw phawi aduga lambi asi nong chuba matamda ekoi khunja khungang asida laiba chhatra chhatri nongmagi surga chariba ima ibel singna chatpada khu jauna puthawa pham kaya yawna ekoi jamna khudong chadaba mayoknare aduna haiba lambi asi athuba matamda jungi tang tara masidagi hauraga numit tarani date 20 bogi manungda sembi daba taragadi ekoina lambi asi ga mari lenana ekoi akanda action kaya lakachagani All Manipur Student Union Manipur MSU nangarang thadorakpa cherol amagi matungina MSU headquarter gi meeting makada lisang sita chatharakpa campaign for total education gi sarukama oina MSU Imphal East District Committee gi HRD Secretary Thangjam Risikanta Khumana luchingba team amana Porompa JEO Zone 2 gi manung channa leiba Thambal Khong Junior High School Thambal Khong da yengsin khongchat ama chatpada school amagi tangai fadana leifam thokpa machak sing leiramdaba lenga ki mahi sang amani haiba yamna ningba kainingai oiba mawongda leiramba thengnaki Cherolasna makha taraduna mahairoi chamagi mathakta class 1 dagi 8 fauba leiriba school asigi akoiba fencing khadabana maram oiraga numidang nisa sijanaba myoisingna ngapigani chasin thakchil lambagi mamisu thengnaki loinana hauzik lairiba building gi infrastructure asisu akai atoina hauziki matam da mahai masing aman hauziki matamgi mahai masing tamphamni haibada yamna ikai ningai oiba tangkakta leiramba thengnaki loinana school asigi mathakta kupliba jinga asisu nong khara hek tabaga class manungda nong yubana nongju thada mahai tambada achoba khudong chadaba amo oiri haina sufongdorakli yengsin khongchat asida oza amadi mahairoi sing hakthengna wari sanarakpada school amagi laifam thokpa machak sing amadi matamgi lengakna semjin bidaba adu semjin bidana ngapigani semjin gadaba adu semjin bidana mama mapa oiriba singa mahairoi sing adu school asida thaningbagi chang adu nemhalle haina fongdorakhi Cherol asna makha taraduna lakliba jungi tang kuntra faubagi manungda school asigi awat apa sing asi mention bina basu amsun apigani emsun apil tarakli Thangboy baite kauba mioi amana jingfalpa lamhil haiba Facebook page samada Chief Minister da Kuki gi traditional soul khudol oina Kuki community gi mioi singna piba thengnarabadi Chin National Army CAN na ngakpiba tawdana sibagi cherapi gani haina thagalakiba adu ngarang CM da soikre haina sengdokre Manipur Miam amadi Chin National Army na ngakpiu matung manau asigumba thabak asi tawraroi karigumba tawba tarabadi sibagi cherapi biu haina thangboy baite na haijarakli Taramanga Suba State Level Pineapple Cum Seller and Buyer Amadi Youth Festival Lising Ani Kunitoi Lakliba July gi tang amadagi hongduna tang manga fauba Thambal nu Kaithel da pangthoklagani haina Development Organization Andro Kendra DOAK gi General Secretary H Oken Sarmana thadorokpa cherol amana hairi Cheral aduna makha taraduna kumai asida Pineapple Queen Competition yauningba amadi stall hangningba singi application yaripok Thambal nu Kaithel da leiba DOAK gi head office tagi lobinaba
haijabga loinana application asi lova amadi thajinbagi tangna lakliba June gi tang 15 amadi June gi tang 15 ni hairi amasung makha tana khangning ba lairabadi 8787487858 amadi 9863273011 da pau phaubirakna basu cherol aduna hairi Tarataruk suba Assam Rifle na ngarang mafam aduda lairiba Mairapaibi amadi ex-serviceman galoina security meet ama contingency operating base COB Thobalda pangthokre mifam adu pangthokpagi maru oiba pandamdi mafam adugi hawgalakliba naha amadi nupi singbu thawna hapaga loinana mafam adugi miyoi singa nupi singa nusi chanana ingtappa mari ama thamnabagi pandamda pangthokpani haina phongdokhi khunja sing nasu tarataruk suba AR na lokhalakliba khongthang sing asibu thagatladuna makoigi maikaidagi angamba mateng pangani haina su phongdokhi thoromaduda chaurakna Mairapaibi kuntra amadi ex serviceman kuntra romna saruk yakhi matang asta break amatang lawminasi break ki matung da taram okchari Kuki Nation ama semnaba Lalholuf Government of People's Democratic Republic of Kuki Land DRK semlabada natana lamdam asigi furup masel gi marakta nungsidanaba warol kaya social media da thagalakpagi maralda police custody da remand lauthaduna lakiba Dr. Mark T. Hawkif ngarang court ta puthokduna numit 15 ni jail da thazinkhre Mahak Court ta puthokani haiba pautabada Kabui Mother Association amadi tampaki tongan ba civil society organization singi luchingba singyauna court complex manungda thomjilaktuna Dr. Mark T. Hawkipu akanba chairapiu punsi chupa kaisum sangda thamgadabani amadi Manipur gi apunba saktam kaiba yaroi haiba kholau sing lauki Ngarang yaripok pechi da UNLF ki active cadre ama leire haiba akaknaba pau ama fangbadagi Tarataruk suba Assam Rifles amadi Thobalgi commando team amana pechi mamang laikai da chiba humbagi tabak chathabada nungchil pung ahumang hairom tarakpada miyoi ama yamna chingnaningai oiba mangongda makhongna lakpada khamduna wahang pahong chathabada miyoi ama fari hari faraba miyoi adudi khoirong kabichandra Elias arong chahi kunmathoi apokpa KH Priyo Kumar Singh Pangai Sinamdagini Mahakasi English ani kunithoi gi January tang mangada UNLF ta yaukibani hairi makata na wahang pahong chathabada mahak asi Myanmar da leiba UNLF ki General Headquarter da Self-Styled Lieutenant Fidamba Koba Myu amagi makada basic military training su tawrure haiba khangbangamki
लोइनना हौजिक महाक म्यांमार जनरल हेडक्वार्टर गिदमक सेल्फ स्टाइल कैप्टन समसांगबा अमदी सेल्फ स्टाइल कैप्टन इपू कंगलेचागी कमान मखादा लेबनी अमसुंग महाक म्यांमार दगी कासोंग खुलेन फाउदुना मयुमदा लाकपनी हाइरी ngasi Bisnupur Ward number 1 Awang Lekai da Community Medicine Department Dreams ki Rural Health Training Center ki Dr. Singna Health Talk ki thoramama pangthokre thoramadu da department asigi health educator oina Megachandrana supervision tawduna teenage pregnancy peoples with disabilities samasung obesity ki maramda intern Dr. Singna wangangki Nipan Suba International Yoga Debu Ningsingba Oina Nifu Mari Assam Rifles na IGAR scheme meeting makada Khunja Singh Amadi volunteer singa loinana Yoga Healing Mind and Body haiba hiramda yoga session amang asi Kangpopi district ki Gorkha Tapan village sa pangthokre ngasi gi thawar madu Khunja Singh gi punsi mahing adubu hena fagat hanaba amadi yoga gi mateng na leina kayagi Laina kayadagi karam na ngakthokpa ngamgani haibadu miyamna khanghanaba pandamda pangthokpani haina phongdoki thoramadu punna Gorkha Tapan Middle School gi satra chamaga kun yauna punna khunja chamaga humfutara na sarukyaki nakal amaromda Tamenglong dasu unit asina we dare we care haiba hiramda district asigi ex servicemen singi damakta yoga session amasu pangthoki thoramadu da unit asigi yoga gi instructor na yoga gi tawba yaba sajen kaya utlagasu taki loinana Nifu Mari Assam Rifles ki commandant na thoramadu da sarukyariba expert singa wari sanaduna yoga na scientifically miyoi bagi punsida piriba kanaba singi matangda phongdokladuna wakhal leita handriba sisu kokhanaba ngammi haina su phongdoki Changyeng oina chathaba layeng amagi matungda rectal cancer naba apikpa anaba group amagi cancer adu icham samna mangki baga loinana angakpa ama thingnakre apikpa clinical trial amada anaba Taranipan na tha taruk rongi damakta doster limab kauba drug ama pizaki adubu aroibada makoi khudingmak aduna makoigi tumor sing adu leiramdaba thingnaki doster limab asi mioibagi hakchangda mahut sinaba antibodies oina thabak toba laboratory produced molecules sing yauba drug amani rectal cancer anaba mioi Taranipan adu loinamakta chapmanaba hidak adu piki amasung layeng adugi fal ama oina anaba khudingmak aduda cancer adu mapung fana mangkhre physical exam endoscopy positron emission tomography natraga PET scan natraga MRI scan singna detect tawba ngamkhre cancer gi itihasta masigi thodok asi handakna ahanbani hairi aroibada maruiba paw amuhanna pisari Lampel Pharmacy ki mamangda bom ama thamjilamle Amadi RIMS ki X-ray technician Samarendra bu suspend tawba yaning de haina phongdokre Matang asta poni prime time news loisinjare meeting tabiru bapuna bapu amuka hana khurumjari